Honorable MLA Singh, Honorable Minister Singh, magi area da ningthina thabak tawnarakpadagi wakhal taminarakpadagi ngasi Manipurda thoningdaba thogdok thokrakasu hojik bhap tana ingna tamna shanti halakpa hore. ngasi leibak asigi tongan mangfamda pangthoknabagum Manipur laingakna sinduna Rashtriya Ekta Divas National Unity Day gi thoram ngasi ahanba Manipur Rifles ki parade ground da pangthokre. Manipur laingaki Minister, MLA, Police amadi civil gi makok thongba officer kya na saru yaduna pangthokhiba thoram aduga mari leinana Chief Minister Nongthom Biren na hai leibak asibu amatta oina punsinduna mapangal leiba leibak ama ohennaba honabada achauba thodang lawrupkhiba Sardar Vallabhbhai Patel gi mapong numit puning singduna ngasigi asigumlaba thoramasi pangthokpani. Bharat ki Prime Minister Narendra Modi gi liching makhada Sardar Vallabhbhai Patel na toramba thabak amadi mahagna leibaga sigdamak loramba thodang kaya adubu ningsingduna amadi ikai khumnabu utpoina haukiba chahi 2013 dagi Rashtriya Ekta Divas National Unity Day gi thoramasi pangthokpa hauki. Mahagna makha taraduna hai lamnam asida pamdaba thodok kaya thokrabasu lamnam asiki miyam MLA amadi minister singna mana lofom thokpa thodang ningthina lawrakpadagi ngasidi lamdam asida tapna santi hanjilakpa hore. Haujik lamdam asida santi hanjilagliba asi mangkhidanaba leiminnariba phuruk khudimagna wakhal taminaba mathau tai loinana hauragliba Tunggi meerolna nunshi chanana amadi tangdu leitana leihaunaba ama toibagi liching makhada ekoina poram yatminnaba matam oire haina fongdokhi. Ngasigi thoram aduda Chief Minister Nongthom Birena luchingduna leibaga sigi ama toibagi wakalon manghandana thamnanaba wasak lawminakhi. I solemnly pledge the unity fellow countrymen. I take these pledge of Sardar Vallabhbhai Patel. I also my country. Numinasi lebak asibu. Ekogi Bharat asibu amato ina punsinduna mapangal kallaba lebak ama ohelambada sobu thagdang lokhiba Sardar Vallabhbhai Patel gi mapong namitpu ningsinduna pangthokpani. Haujimak lebak asibu lusingbariba ikai khumnajaraba Honorable Prime Minister Narendra Modi ji na luchingduna Sardar Patel na lebak asigdamka tawramba kaya adu ningsingjaba amadi ikai khumnaba utpa oina ing 2013 dagi asiguma thawramasi pangthokpa hauduna lagli. Lusingbasi Bharat ningtam langi ihau kaya da saruk yadrun lakhi British laingak na sathakhiba oppressive policy kaya ke mayokta mahak leptun leikhi. Non-violent civil disobedience movement kaya mai pakna lusingduna Gujarat khwaidagi influential oiba lusingba ama oikhi mahakse. Matungda national leader ama oiduna lebaki ihau kaya dasu mahakna lusingkhi. Thodok hendona praja miyamgi maroina Ima Ibel Singh, Civil Society Singh, aduga Honorable MLA Singh, Honorable Minister Singh na magi area da ningthina thabak tawnarakpadagi wakhal taminarakpadagi ngasi Manipurda thoningdaba thogdok thokrakasu hojik bhap tana ingna tamna shanti halakpa hore. Asugumagi shanti hanjalaiba se ekoi amona khuttagi sakhidanaba ekoi leiminnariba ekoi phurupuna mangna wakhal khanthaba ekoi masel sungsannadana wari watai sanaba aduga tungda lakadaba meerolgi damakta ingna chikna nunshi chanana lehaunabagi poram yatminnaba matamni